ꯆꯥꯡꯗ ꯂꯦꯡꯁꯤꯟꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯉꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯐꯝꯐꯝ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯣꯏꯅꯅ ꯀꯧꯈꯤꯖꯔꯤ ꯑꯃꯨꯛꯀ ꯍꯟꯅ ꯅꯤꯡꯁꯤꯡꯖꯒꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯄꯣꯝꯕꯤꯈꯣꯛ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯁꯤꯗꯅꯤ ꯉꯁꯤꯁꯤ ꯄꯣꯝꯕꯤꯈꯣꯛ ꯑꯃꯁꯨꯡ ꯅꯨꯡꯉꯨ ꯐꯥꯎꯅꯕ ꯃꯅꯤꯄꯨꯔ ꯔꯤꯚꯔꯒꯤ ꯃꯊꯛꯇ ꯁꯥꯕ ꯂꯤꯇꯥꯟ ꯊꯣꯡ ꯁꯁꯄꯦꯟꯁꯟ ꯕ꯭ꯔꯤꯖ ꯑꯁꯤꯒꯤ ꯃꯇꯝ ꯀꯨꯏꯅ ꯁꯤꯟꯕꯤꯔꯝꯗ꯭ꯔꯕ ꯇꯦꯛ ꯀꯥꯏꯔꯕ ꯎꯄꯥꯛ ꯃꯌꯥꯝ ꯑꯃ ꯁꯤꯟꯕ ꯑꯗꯨꯒ ꯃꯤꯌꯥꯝꯗꯣ ꯑꯃꯨꯛ ꯍꯟꯅ ꯅꯧꯅ ꯈꯨꯠꯁꯤꯟꯅꯕ ꯑꯗꯨꯒꯨꯝꯂꯕ ꯅꯨꯃꯤꯠ ꯑꯗꯨꯅꯤ ꯍꯧꯈꯤꯕ ꯖꯨꯂꯥꯏꯒꯤ ꯇꯥꯡ 18 ꯑꯩꯅ ꯁꯨꯝ ꯅꯤꯡꯁꯤꯡꯖꯕꯗ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏ ꯀꯣꯚꯤꯗ-19ꯒꯤ ꯑꯀꯟꯕ ꯃꯔꯛꯇ ꯍꯥꯔ ꯌꯦꯟꯕ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯂꯧꯃꯤꯁꯤꯡꯒꯤ ꯍꯥꯔ ꯐꯪꯗꯕꯗꯒꯤ ꯏꯁꯥ ꯌꯥꯎꯔꯀꯥꯟꯗ ꯍꯥꯔ ꯌꯦꯟꯕ ꯂꯥꯛꯆꯈꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯈꯣꯏ ꯂꯝꯗꯝ ꯑꯁꯤꯒꯤ ꯏꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯃꯣꯍꯤꯟꯗ꯭ꯔꯣ ꯑꯃꯁꯨꯡ ꯇꯆꯧ ꯏꯉꯣꯆꯥ ꯑꯩꯈꯣꯏ ꯊꯣꯡ ꯃꯊꯛꯁꯤꯗ ꯂꯩꯔꯝꯃꯤ ꯃꯌꯥꯝꯅ ꯄꯥꯕ꯭ꯂꯤꯛꯅ ꯍꯥꯏꯕꯤ ꯁꯤꯒꯤ ꯊꯣꯡꯁꯤꯒꯤ ꯎꯄꯥꯛꯁꯤꯡꯁꯦ ꯁꯤꯟꯗꯕ ꯀꯨꯏꯔꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯁꯥꯇ꯭ꯔ ꯑꯃꯁꯨ ꯁ꯭ꯀꯨꯜꯗꯒꯤ ꯍꯜꯂꯛꯄꯗ ꯁꯤꯈ꯭ꯔꯦ ꯇꯥꯔꯒ ꯆꯥꯎꯈ꯭ꯔꯕ ꯇꯨꯔꯦꯜꯁꯤꯗ ꯇꯥꯁꯤꯜꯂꯒ ꯁꯤꯈ꯭ꯔꯦ ꯂꯧꯃꯤ ꯑꯃꯁꯨ ꯇꯥꯁꯤꯜꯂꯒ ꯁꯤꯈ꯭ꯔꯦꯅ ꯑꯩꯈꯣꯏꯒꯤ ꯑꯩ ꯃꯔꯨꯞ ꯁꯣꯚꯥꯅꯁꯨ ꯍꯥꯏꯕꯤꯔꯛꯄꯗꯒꯤ ꯑꯩ ꯊꯃꯣꯏꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃꯈꯛ ꯐꯥꯎꯖꯈꯤ ꯃꯔꯝꯗꯤ ꯑꯁꯣꯝ ꯅꯥꯀꯟꯒꯤꯁꯨ MLA ꯂꯩꯕ ꯑꯁꯣꯝ ꯅꯥꯀꯟꯒꯤꯁꯨ MLA ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯀꯩꯁꯨ ꯅꯠꯇꯕ ꯊꯣꯡꯁꯤꯒꯤ ꯎꯄꯥꯛꯁꯤꯐꯥꯎꯗ ꯁꯤꯟꯕꯤꯗꯕꯁꯤ ꯍꯥꯏꯔꯀꯥꯟꯗ ꯑꯩ ꯄꯨꯛꯅꯤꯡꯗ ꯌꯥꯝ ꯀꯟꯅ ꯅꯨꯡꯉꯥꯏꯇꯕ ꯄꯣꯠ ꯑꯃ ꯐꯥꯎꯖꯈꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯄ꯭ꯔꯙꯥꯟ ꯑꯩꯒꯤ ꯏꯅꯥꯎ ꯑꯩꯈꯣꯏꯒꯤ ꯔꯣꯃꯦꯁꯅꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯁꯦ ꯈꯟꯅꯔꯦ ꯍꯥꯏꯔꯀꯥꯟꯗ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯎꯄꯥꯛꯁꯤ ꯁꯤꯟꯗꯣꯛꯑꯁꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯑꯩ ꯏꯁꯥꯒꯤ ꯂꯅꯥꯏ ꯄꯣꯀꯦꯠꯇꯒꯤ ꯃꯇꯦꯡꯗꯤ ꯌꯥꯝ ꯄꯥꯡꯕꯤ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯄ꯭ꯔꯙꯥꯟꯁꯤꯅꯁꯨ ꯃꯇꯦꯡ ꯄꯥꯡꯉꯤ ꯃꯥꯒꯤ ꯑꯔꯩꯕ ꯁꯥꯏꯠꯇꯒꯤ ꯃꯇꯦꯡ ꯄꯥꯡꯉꯤ ꯑꯗꯒꯤ ꯁꯨꯔꯤꯕ ꯑꯩꯈꯣꯏꯒꯤ ꯊꯣꯡ ꯑꯁꯤꯕꯨ ꯁꯨꯕꯤꯔꯤꯕ ꯃꯤꯁꯇ꯭ꯔꯤꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯁꯤ ꯃꯟꯇꯤꯛꯅꯗꯦ ꯃꯈꯣꯏ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯔꯦ ꯍꯥꯏꯔꯀꯥꯟꯗ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯤꯟꯗꯣꯛꯑꯁꯤ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯁꯤꯟꯗꯣꯛꯆꯈꯤꯕꯅꯤ ꯃꯔꯛꯇ ꯃꯇꯦꯛ ꯑꯃ ꯂꯧꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯈꯤꯇꯪ ꯂꯦꯞꯄꯨꯏ ꯑꯗꯨꯕꯨ ꯄꯨꯔꯥ ꯂꯣꯏꯔꯀꯥꯟꯗ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯗ ꯈꯨꯠꯁꯤꯟꯅꯕ ꯑꯗꯨꯒꯨꯝꯕ ꯅꯨꯃꯤꯠꯇꯨꯅꯤ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗꯁꯨ ꯍꯔꯥꯎꯕ ꯄꯣꯛꯆꯩ ꯃꯗꯨꯗꯤ ꯂꯝꯗꯝ ꯑꯁꯤꯕꯨ ꯀꯣꯟꯕꯤꯔꯤꯕ ꯏꯕꯨꯙꯧ ꯂꯧꯅꯤꯡꯊꯧ ꯑꯃꯁꯨꯡ ꯑꯁꯣꯝ ꯅꯥꯀꯟꯒꯤ ꯂꯩꯀꯥꯏ ꯑꯁꯤꯕꯨ ꯀꯣꯟꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯄꯥꯡꯒꯟꯕ ꯑꯅꯤꯁꯤꯅ ꯊꯧꯖꯥꯟꯕꯤꯔꯦ ꯍꯥꯏꯔꯀꯥꯟꯗ ꯊꯣꯡ ꯎꯄꯥꯛ ꯁꯤꯟꯕꯒꯤ ꯃꯔꯛꯁꯤꯗ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯊꯋꯥꯏ ꯋꯥꯖꯈꯤ ꯎꯄꯥꯛ ꯁꯤꯟꯕ ꯂꯣꯏꯁꯤꯟꯗ꯭ꯔꯤꯉꯩ ꯃꯔꯛꯁꯤꯗ ꯂꯥꯟꯕ ꯈꯣꯠꯄ ꯇꯧꯕꯗ ꯃꯤ ꯑꯃꯨꯛ ꯁꯤꯕ ꯅꯥꯕ ꯌꯥꯎꯒꯗ꯭ꯔꯥ ꯒꯥꯔꯤ ꯇꯥꯁꯤꯟꯒꯗ꯭ꯔꯥ ꯈꯣꯠꯀꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯂꯧꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯔꯛ ꯑꯃ ꯕ꯭ꯔꯦꯛ ꯂꯩꯔꯨꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗꯩꯗꯨꯗ ꯌꯥꯝ ꯊꯋꯥꯏ ꯋꯥꯖꯈꯤ ꯑꯩꯅ ꯑꯍꯤꯡ ꯅꯨꯡꯊꯤꯟ ꯇꯨꯝꯗꯅ ꯈꯨꯔꯨꯝꯖꯩ ꯁꯤꯒꯨꯝꯕ ꯑꯋꯥ ꯑꯅꯥ ꯑꯃꯨꯛ ꯍꯟꯅ ꯃꯈꯥ ꯇꯥꯅ ꯇꯥꯍꯟꯕꯤꯒꯅꯨ ꯍꯥꯏꯔꯀꯥꯟꯗ ꯏꯕꯨꯙꯧ ꯑꯅꯤꯅ ꯆꯥꯟꯕꯤꯗꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯗꯅ ꯉꯁꯤꯁꯤ ꯃꯌꯥꯝꯗ ꯈꯨꯠꯁꯤꯟꯅꯕ ꯅꯨꯃꯤꯠꯅꯤ ꯌꯥꯝꯁꯨ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗ ꯄ꯭ꯔꯖꯥꯁꯤꯡꯗ ꯊꯣꯡ ꯑꯁꯤ ꯁꯤꯟꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯄ꯭ꯔꯙꯥꯟ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯁꯇ꯭ꯔꯤꯒꯤ ꯀꯥꯡꯕꯨꯁꯤꯡ ꯑꯗꯒꯤ ꯃꯔꯨꯞ ꯁꯣꯚꯥ ꯑꯗꯨꯒ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝ ꯑꯗꯨꯒ ꯀꯨꯝꯕꯤ ꯃꯟꯗꯜ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ BJPꯒꯤ ꯍꯥꯏꯇꯥꯔꯦ ꯚꯥꯔꯇꯤꯌꯥ ꯖꯅꯇꯥ ꯄꯥꯔꯇꯤꯒꯤ ꯃꯟꯗꯜꯒꯤ ꯇꯤꯝꯁꯤꯡ ꯑꯩꯒꯤ ꯏꯇꯥꯎ ꯇꯤꯀꯦꯟ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯑꯩꯈꯣꯏꯒꯤ ꯔꯥꯖꯦꯁꯅꯆꯤꯡꯕ ꯃꯌꯥꯝꯅ ꯃꯈꯣꯏꯅ ꯌꯥꯝꯅ ꯏꯆꯪ ꯊꯧꯅ ꯇꯧꯔꯀꯥꯟꯗ ꯊꯣꯡ ꯑꯁꯤ ꯁꯤꯟꯕ ꯂꯣꯏꯖꯈꯤꯕꯅꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯊꯣꯡ ꯑꯁꯤ ꯃꯤꯌꯥꯝꯗ ꯉꯁꯤ ꯈꯨꯠꯁꯤꯟꯅꯖꯔꯕꯅꯤꯅ ꯏꯕꯨꯙꯧ ꯑꯅꯤꯅ ꯆꯥꯟꯕꯤꯗꯅ ꯊꯣꯡ ꯑꯁꯤ
ꯃꯁꯤꯗꯩꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯃꯤꯁꯤꯃꯤꯟꯍꯥ ꯂꯩꯇꯕ ꯋꯥꯅ ꯇꯥꯗꯕ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯈꯨꯡꯒꯪꯁꯤꯁꯨ ꯈꯨꯟꯖꯥꯁꯤꯁꯨ ꯑꯀꯣꯏꯕꯁꯨ ꯄꯨꯂꯞꯅ ꯆꯥꯎꯈꯠꯃꯤꯟꯅꯕ ꯍꯥꯏꯕ ꯄꯥꯟꯗꯝ ꯑꯁꯤꯅꯤ ꯑꯩꯅ ꯊꯝꯖꯔꯤꯁꯤ ꯋꯥꯐꯝ ꯈꯤꯇꯪ ꯑꯁꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯩ ꯊꯃꯣꯏ ꯁꯦꯡꯅ ꯐꯣꯡꯗꯣꯛꯆꯔꯤ